Suspension of Operation Su Yaudaba Group Chin Kuki Liberation Army ke kadar ani ngarang security force singna Indo-Myanmar ngamkhai paringi Churachandpur district ke Chalzang dagi kani kezi ani makhai seluina lupa lak mari lising marifutaruk supna chamanga asum amasung yamlaba khutsu khutlaiga konna na fagat kre kadar ani adudagi fagat laba khutlai sing adudi AK-47 rifle ama insas rifle ani sniper rifle ama M16 rifle ama yauna kapa yariba nomai maru kaya yaure pawse na hai nahanumidang amasung ngarang ayuki lonaba ahingda kontraga taruk suba sam rifles ke personnel singna Churachandpur district ki manung chanliba ti khangkhai khulgi mafam khara dalaiba CKLA gi lotfam singda combing operation chathake mai pak na chathake ba operation adu da loop asige active kadar ani fagat pangam ke pharaba sing adu de Churachandpur district ki khonom phai de ki ngam khosai vaite Chai Kuntragani Toy Apopagim Thangkholet Vaite Amasung Tai Saljang Dagi Lunmen Thang Haukip Chai Kungamanga Apopagiming Azang Khongam Haukip Ne Makoi Animak Su Chatnadaba Group Ama Oiriba CKLA da Haukiba Chai Englishing Aniga Supna Kunda Yaukibani Haide Panba Yabade May Ahum Dagi Haurakiba Irangasiki Mangoinena April Kungamatoida Nan Su Group the Ladyba Lona Tinkraba Lalholup Chin Kuki Liberation Army CKLA gi kadar Kuntraga Taruk Khutlai Thadokna Chief Minister da Changzakiba Laikrabani